Jiribam Imphal Railway Project matam chana Loisinnaba Paikhatpa yaba Thabak khudimak Paikhatlagani Haina Railway and Food Processing Industry gi Minister of State Ravni Singhna Raja Sabha gi MP Ningthau Laisemba Sanajaoba aiba cherol tharaktuna Khanghalakhre wafam asi Jiribam Imphal Railway Project athubada loisinbinaba MP Ningthau Laisemba Sanajaobana chahi asi gi February 3 da famkiba Parliament mifam gi 0 hour gi matamda House pukhalakhiba wafam amaga mari lainana Railway Minister of State Ravni Singhna MP Laisemba Sanajaobada Khanghalakhibani hairi mahakna thamlakiba warol aduda Jiribamdagi Imphal faubagi kilometer 113 sangba railway line project asi athubada loisinnaba pukhalakhiba wafam adubu yengsile hairiba anoba project asi Imphal bu Indian Railway Network samnahanabagidamag paikhatpa project ni project asi gi oina changlaba yai haina panariba senfam lupa crore 12 ga lakh 2.63 sukna 58 ni kumja English 2.13 March ki tang 38 fawada project asi gi mari leinana lupa crore 13 ga lakh 4.18 gi senfam sisinnakhre hairi makhatana khongsang none kilometer 19.15 amadi none Imphal kilometer 38.2 gi thabak asiju paikhatpa haure athuba matamda loisinnaba thabak khudima kaikhali haina Khanghalakhre hairi